अहनबद मरोइब पाव पिजरी मणिपुर की अपुनबगी सक्तमदा सिंगनरकपगी मायोक्ता कोकोमी नमियाम गलोइनना संगसिलगलिबा खोंजंग असगी मखा चथरकपा ओइना ngasi लम्फेल पाचा लैबा चिफ इलेक्टोरल ऑफिस की बिल्डिंग सोलोसिनख्रे अमदी मणिपुर मुथतप यारोय अमदी मणिपुरदगी अफस्पा लौथो हाइबा खोलाउदा अमुको अमदी अते वाखल मानब लुपसिंगी मियंग मखादा ngasi सिंगजमैदगी लिलोंग फावबा हिमेन चेन सेमदना खोंजंग जंगसिनख्रे ISCOM मीडिया न्यूज़ में ताबरीब सिंह भाई तुम थिंगा में तराम नोक से बोलो इन्हें नाउजे पुंजासी फावगी पाव सनोन पिजरे ग्वालताबी की थोकदोक कमरी लेना गवर्नर ना लाले हजगदबनी अमरी थोकदोक से चैनरी बलेगा कि मकुक थोंबा ऑफिशियल सिंह मोरल ग्राउंड रिजाइन तौगदबनी नत्रगा अतोप स्टेट अमदा ट्रांसफर तौगदबनी हाइबगी डिमांड संगसिलखिब कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी कोकोमीगी खोंजंग असिसु मखा ताना चथरी खोंजंग असि मखा चथरकपो ओइना कोकोमीगी कन्वेनर इन चार्ज W सेकेंड ngarang पाउमी सिंगदा फोंगदोकिबगी मतुंग इन्ना ngasi मणिपुरदा लेबा तोंगान तोंगानबा सेंट्रल ऑफिस सिंग सोलोनसिनबगी थबक चथकी लोइनाना तंपाकी तोंगान तोंगानबा डिस्ट्रिक्ट सिंगे डिप्यूटी कमिश्नर के ऑफिस ता मेमोरेंडम पिसिनबगी खोंजंगसु चंगसिनखी ngasi सेंटर के ऑफिस सिंग सोलोसिनबगी खोंजंग अदुदा मरु ओइना इम्फाल वेस्ट डिस्ट्रिक्ट की लम्फेल पाचा लैरिबा चिफ इलेक्टोरल ऑफिस CEO की बिल्डिंग सोलोंसिन की कोकोमी की वॉलंटियर सिंह ना CEO की बिल्डिंग सोलोंसिन अब होनरकपदा मफम अदुरे ड्यूटी तौरिबि स्टेट अमदि सेंट्रल फोर्स के पुनब कांगबु अमगा ngeihak mungnaba thoki tungda khongjang loising aduna office building सोलोंसिन खिबगा लोइनना प्रेसिडेंट रूल मस्ट स्टॉप इंसल्टिंग मणिपुर apology to Manipur or leave Manipur अमदि security advisor DGP chief secretary go back home haina thaba प्रेकासिंग सिजिनखी ग्वालताबीदा थोकिबा थौदोग अदुगा मरी लेनना ऑल मणिपुर यूनाइटेड क्लब ऑर्गेनाइजेशन अमुको परिलेमरोल अमोवा कोहर अमदी MSF का चमिनरिबा लुप कयाना चखिलकिबा खोंजंग अदुगी सरुका मोइना ngasi सिंगजमैदगी लेलोंग थोंग फावबदा लमदमसिगी मियामना ह्यूमन चेन सेमना वाकत खोंजंग चंगसिनख्रे हरिबा खोंजंग अदुदा सिंगजमैचु लिलोंग यूनाइटेड क्लब ऑर्गेनाइजेशन SLUCO की थौमी सिंगी सिंगजमैचु लिलोंग मेरा पाइबी अपुन बलुप इस्लामपाल की इमा इबिल सिंह माहिरोई सिंह अमदी तोंगान तोंगानबा मेरा पाइबी सिंह याउना ह्यूमन चेन सेमदुना मणिपुर मुथत पे यारोय सेल्फ डिटर्मिनेशन इट्स आवर बर्थ राइट obliterate colonial law अपस्पा थाबा प्लेट कासिंग पाइदुना खोलाव क्या सुलावकी ngasi ge wakat khongjang aduga mari leinana amuko gi general secretary Pratap Leksang Themna phongdokibada lamdam asida hingbagi hak asi India lengakna piribra haiba adu miyam gi achoba wahang amo oiragli India lengakna lamdam asigi phurup amada amuk tongshin tawduna divide and rule sanaduna leiriba asi lamdam asida khundaminariba kanglo phurup kudingmakna khangminaba mathau tarakli lamdam asidagi afaspa lauthokdana India lengakna thamliba asi miyambu namthaduna thamnaba honabani hariba Manipur asi muthatnaba India lengakna honare haiba asi amukona hanadagi khanglakpa asina maram oiraga Manipur muthatpa yaro haiba kholaw asi hanadagi lup asiga chaminariba tongan ba lupsinga punduna kholaw ke lauduna lakibani adubu handakta Gwaltabida Central Force singna Manipur thabi yaro haina thingba pirakkiba asina India lengakna Manipur asi muthatpa pamli haiba asi mayek segna takle haina lawba yai Gwaltabida thokiba thodok asigi matangda tumina leishiliba security advisor amadi chief secretary resign tawuda natana Manipur thadoktuna chakkigadabni haina su makhataki भारत की सिपाही अमना नत्रगना तौब नती अखोई की मसिदी लौथुनबा
yam saw na kuna ba aduga awang na thaki ken wo mane ba aduga nasi adu lalami hai tar ga makoi de kudat kami do far kan nakoi kana gi de makta army do sifai do far ka da mangunda kari gino nang na hairu se kai gino masi haibi yade nang karai authority na hairu no haibu do maya mama da puthok tri jing nasi lo sele thami sina mai klar bu dum ne adu gi potu ga nasi manipur do mai hong na sa abok da nasi governor secretary dg adu gi secretary advisor mokoi mari je to inna hujik lai sine sina di akoi manipur se mai sa ki sau sigi siu haiba minung si yaw do masi da look ki khela ba leitana amana chang asu look amana tawrasu masi singthana ba natawda amana tawrasu amana tawda ko yam sawana na kanda akoi look amana tawri su magi pan di sama da bangak tani akoi punde na praja yam na haiba do akoi kasu magi tungan ba leibo ani ba tungan na leibo na leibo ani aduga amana tawda ko support tawi akoi na huji masi tawri manipur ke praja ko imana support tawra kari masi akoi meyam masi da to khai ta na bugi wahai sikse phaba di tawbida na ba manipur ka khangai meyam na tawbida na ba ai umri su apel tawse ngarang namidang kyam gaidagi singjamai miyam thoraktuna imalebak ni yai fare manipur gi governor na miyam da lale haijagadabani longlip manipur gi saktam kaibe yaro haina maira gi rally am chatkhre panbeyai haukiba me kunda shirili festival gi damukta paulo ba chatpa basta maharejime na manipur thawi yaro hebagi wahaudagi tholakpa irangda kokobina pungni phuni pangdi kaukiba ban gi makha chatharakpa oina rasbaban da miyam sangshin ba haibagi ihauda mi kaya amasu sokapan nangkrabani Mayang Impol Kendra Development Committee na sinduna Sengbaijing Thongam da leiba Sri Thongam Girani gi yumda interaction program mu pangthokre lekai adugi ahalaman imaibel kayana saruk yakiba mifam madira hauzik oriba manipur gi phibam masigi matangda wangang loi kayana wafung kya funglok naki mifam madira saruk yakiba hanagi minister MLA oiramba Dr. Khumujam Ratan Kumar na mifam madugu mari lena na haikibada prajamiyam gi thawai amadi lanchum ngakpi senbi bahibasi palibelenga adugi mathongni hauzik palibelenga asi kari tawduna leiri haibasi miyamna khangningi highway haibasi lamdam asida leiriba mifum kuding maki puksak lambi amani lambi asida ningtamna chatpa haibasi Indian Constitution na mifum kuding makta piba hak amani isagi iripak iramda manungda ningtamna chatpa leiba fanglaktraba matamda aikoi hinglubagi kanaba leite handak chiroi lili festival gi pau coverage tawba chatpa pawmising na tongba Manipur State Transport ke gari fawba Indian Army na khamduna thamlaga Manipur haina thaba wahi adu muthatragadi chatpa yaroi haina thingba pirakkiba thawung adugi arwanba agenda sing aikoi muna kanafam thoi haina su mahang makha taraki Arambai Changol Unit 57 gi member am oivdena tana lanthom kaya da madi Arambai Changol gi thabak thoramda mangjal thaduna lakiba laishram aboisa leifam saitwan salan konjil part number 2 na ngasi me kuntare lisingni kunmanga da leiba phokpa numit ke ayuk angan bada masagi anaba amadagi manung matam chadana laikidabada Arambai Changoloi punamaki maike dagi thamoi shongna awaba phungdorli amadi laikidrabagi apokpi loinabi machanupa amadi imung manung marum pang singga awabda su saruk yazari haina Arambai Changol control room operator general headquarter laishram robashan tharok pochirol asina makhatarli Haukiba me kunda Siroi Lili Festival gi paulo chatkiba media team na tongba Manipur State Transport thaba basta Manipur thari basi muthalaga chatpa yagani natrabadi yaroi haina mari subam hare jimena ating mapirakkiba dugi mayukta ngasi kokomi gi miyeng makhada chunga mathak Manipur College Road Youth Development Association Chinga Mathak Nupi Thaugalup amadi Chinga Makha Maira Paibi Singa Kusam Narga Wakat Mifam Pangthokre Wakat Mifam aduda Chinga Mathak Nupi Thaugalup ki secretary ke memin haikibuda nasila nasigi chetheng fangduna yamna wana wakal leitadra leiringe charakta amuk Manipur gi manungda basta Manipur thabe yaroi haina tarukliba thawong asi yamna nungai jate Government of Indiana Manipur would Tugaining Mamong the Tugaibi Yaroi, Indiana, Michai Mutanava Honaba Lepu, Governor Apology Tawadavani, Manipur Ikai Pibi Yaroi, Manipur Singable Lepkadavani, Security Advisor, DZP Chief Secretary resigned Tawadavani Hakim, Luina Govek Security Advisor, DZP Chief Secretary Hainataba Platkat Kasu Sijinaki.
governor की Manipur की कोई बयान की अनुमति का पांडे वार्डा भी की वार्डा की थोक Manipur बयान दा एक सेना खनन को पांडे security advisor DGP chief secretary हम लोग को हाने की inquiry कमिटी sana ba yaro ano ba inquiry committee ama semde ba sa pangse ba Khongjom da leiba Diamond TV wahung radio na puthokpa ing khumjal sing ne kolum doigi me ahum dagi hawrak ki irang adu gi makha tarakpada serau sugunu napa tangjeng chakpi karonga mudi kun thangnaba mafung kaya da kuki terrorist sing na landarak tuna mayum makai kaya mai thadokraba matung lanjin na duna ngasi phawba relief camp da leiba kaya sing adu gi maraktege Khomdon B Memorial English School kaksing khunauda lairik liba angang sing na sakpa leibak ningba isai Charoi nete tu konglak le hai na mingthon ba video album mama ngarang relief game asida release tawkre Diamond TV wahung radio khongjom gi managing director James Saikru jamna release tawgi thormadu da hai kibada Charoi nete tu konglak le hai be sai asi ibom cha angomna ibani amadi Ratan Mayang lambamna twin tawraga Binod Kumar na music piraga Diamond TV wahung radio da record tawjabani video album asti mahakna direction tawraga lana sida thokiba original footage sing haplaga relief game gi angang sing na act tawjeduna number video album amani isai asi oina bohona bada chahi ama sangki amadi video album asi oina bohona bada tengbang birakpa amadi relief camp organizer Diamond donors team Diamond TV wahung radio tabi basing da thagat pafongdoki loina na leibak miyamna video album asi was saugat piduna angang singi thamoi gi makhol asi tabiu haiki amadi lebak miyamna Diamond TV YouTube channel da charoi ne tetu konglak le haina thiraga yengbo fangani haina su wafam phungdoki loishalakpada mafam adu da leiriba angang sing mama mapa singa ahawa tum chaminaki Say bangang sing se kuigi relief camp da lay bangang sing mayu makai loina mai thadu pikraba maroina sugunu napat aduga tangjeng sero aduga iban chabi karong bu yaw malek aduna hari bangang sing mayu makai tumna sakra bangang sing makoi gi thamoi da fawu du se meksi uzai bom sa ngom irei ba mai eksiga bazar tan to yu tun jigai tare sei se khoi namu diamond gi studio da khoi namu namjabani sei se khoi Binod Kumar Sharmana music ubira kan sei se oina bhona bada mateng pangbirak pasing punamak hai tare KBM gi mai kai shu aduga khoi gi Diamond donors ki aduga Diamond family aduga Diamond TV yang bibo wahong radio tabi ba mayam puno mona masi film ju henjabani tabi raga khangani to bodi professional singer dinate relief camp da lay bangang sing na saksa bisai ni Thawal Okram da leiba Com Manipuri Girls College ki Internal Quality Assurance Cell IQAC amasung NSS unit sing na sinduna plastic pollution gi matang da nomu gi oiba college level symposium among asi college asigi conference hall da pangthokre United Nations ki World Environment Day 2025 ki theme oiriba ending plastic pollution globally haibasi da pangthok ki symposium adu hogdokpi toramda Com Manipuri Girls College ki principal Professor Dr. S Manoranjan Sharma Vice Principal Dr. S Sam Kiran Thawal College की Botany Department के Associate Professor Dr. T.S. Tomba, Thawal College Environmental Science Department के Assistant Professor Dr. Daisy Sangom Amasung, Manipur University Geological Department के Faculty Dr. Salam Himikana Thoiba Mithunglen Singh Minister Gaki. Symposium asida Khomdram Joshi Devi BA 5th semester na ahanba Konsam Tonia BSc 6th semester na ani shuba amadi Wycombe Genia BSc 6th semester na ahum suba takre ngasi pangthokliba symposium asidagi khangalaba makong utang taraba mahirui sing aduna state ki thakta pangthokadaba symposium competition da college asigi mahut chinduna saruk yagani hairi Matam Kuina Manipur People's Party MPP ki marakta High Court of Manipur da lairamba chayet abasing adu court asina nakal ani ki marakta yanaba polaklaba matung thani ki manungda party asigi anauba president khanabagi damak lakliba July thagi tarukta MPP ki mikhal pangthok lagani High Court of Manipur na tha asigi tarani thoida pirakkiba directive amagi matung ina tha ani gi manungda anauba president ama Pangthoknaba President ama khananabagi damak mikhal pangthoknaba khangalakibagi matung ina mikhal gi numit asi party asigi central committee na warep laurakibani ngasi Manipur People's Party MPP ge office ta pangthokkiba pawgi mifam amada party asigi general secretary administration Dr. K Muktasna na haikibada Manipur High Court ki directive adugi matung ina tha asigi kunmanga da
Central Committee की मिफम पांगथोखरे मिफम मदुरा हौजिक ओरिबा लेबा की फिबम असिगी येंगदुना पार्टी असिगी येनबा याउदबा प्रेसिडेंट अमा हापा मथौ तारकपना अनौबा प्रेसिडेंट खननबा मिखल लाक्लिबा जुलाई 3 पांगथोकनबा लेपले हारिबा मिखल असि गांधी मेमोरियल हॉल इम्फाल दा पार्टी असिगी जनरल कॉन्फ्रेंस अमा हाना पांगथोकलबा मतुंगदा नुमित असिमक्तदा मनिंग मखा तंबा MPP की प्रेसिडेंट अमा खलगने हाइकी Manipur State asigi lenga on the saruk yaduna leba ke chawu thodang long nanaba ye chawu pandam ma Manipur People's Party na thamjari haiba pandam masida ekogi landam masida leiba praja miyamna minungsi amasung seljo pibi duna ekogi regional party asibu sogapiu amasung ekoina maru oina miyam gi pakholo ena angam thodang lobjagani haiba simiyam da thamjari aduga Manipur People's Party asi maru oina Manipur gi miyamna khwaidagi high command oni takta thamjaba अगर मधुगी मियाम दुगी पाखलोइदु अखोइनो ओइजबनी अदुना लैरिबा हौजिक लैरिबा भारत सरकार की मियेंग अमसुंग अखोइगी मणिपुरदा तंगदु लैतादबा अखोइगी कम्युनिटी सिंगी मरक्तगी अखोइगी लेबाक सिबु थुगाइना होनरिबा असिगुंबा तंजा असिदा तंगाइ फदना अखोइना राजनीति की ओइबा चौबो फिरेप अमा अचेतबा फिरेप अमा लौबगी तंगाइ फदबदु अखोइगी स्टेट असिदा लैरेना अखोइना लौजै मदुमकना अखोइना लालिबा मिखल असिदा अखोइ अंगम थौना पुथोक्तना सरुक यागनी अदुगा पुक्सेल सेंगना अमसुंग मतम क्यागी ममांगदगी लैरक्लबा अखोइगी टेरिटोरियल इंटीग्रिटी अमसुंग अखोइगी इतिहास इकाई खुमना अमसुंग अखोइगी जाति सिगी लैरिबा कम्युनिटी म्याम सिगी अफब मरी सागतुना अखोइगी स्टेट असिगी लेंगाक लोंदा सरुक याबा ngam होनगनी अदुगा मियामदसु अखोइदा सौगतपियु अमसुंग मिनुंगसि पियु हाइबा वफमसि मणिपुर पीपल पार्टी की माइकैदगी थमजरी Assam da Manipuri Autonomous Council demand tawgi matangda All Assam Manipuri Youth Association Amyagi Chief Advisor KSS Kundal Singna Amya Kauba Organization asila matomtana demand tawgi wafam media da phongdorakba laibak thibani haina ngasil silchar gi Panchayat Road Chalaiba Young Manipuri Council Assam YMCA gi office da pangthokiba pawgi mifam amuda YMCA gi Central Committee gi Working President Rajesh Mangangna pawmi singda phongdokre Mangna makhatana haikibada ikoi isamaksu Autonomous Council gi matangda chahi tara hena chenduna amadi kun singda chetuna masigi demand asigi khongjang kaya sangshil mangaktene dubo amya khaktana demand asi tawbugi wafam tawrukpasi laibak thibani demand asi hek hawrakbadagi YMCA gi member kudingmak sing asi yawrakpani adubo AC room da amya gi chief advisor na famduna leiraga tali haiba demandu karamba demand haina hangki YMCA Central Committee ki President Roman Luang na haikibada Young Manipuri Council Assam YMCA bu All Assam Manipuri Youth Association Amyagi Chief Advisor KSS Kundal Singh na social media da YMCA bu miyam da lan uhanba honarakpa thawng bu condemn tawi ekhoi YMCA da yauriba members sing asi All Assam Manipuri Youth Association Amyagi President General Secretary amadi maruoiba posting paiduna lakpani adubu Amyagi Chief Advisor KSS Kundal Singh na Amyabu masama tomtana dictator gi mawongda tarokba adudagi toklaga ikoina ngasi miyamga loinaduna Manipur gi mateng pangduna miyam gi mateng pangduna lakli haina phongdokki YMCA Central Committee gi General Secretary Rosan Irom na haikibada ekoi Assam da leiba miyam amudi CSO Singh na Autonomous Council demand tanbe ai masi ekoi gi right ni haiba wafam phongdokki loinana amya gi Chief Advisor KSS Kundal Singh na social media da yamna fazadaba wahai amudi lebak macha ta da wafam phongdorakba condemn tawi wafam masi gi matang da ekoi na law gi mateng lorukpa suyai karigumba fatanung da Thorakpa matamda Amyagi Chief Advisor na daita pugadam ni haina wafum kya phungdoki ngasigi pawgi mifum aduda YMCA gi Central Committee gi Vice President Anil Kondram Vice President Jiran Angom amadi Finance Secretary Apu Maite su sarugaki adu masi akoina nang ko ngamdi akoi haiba amyagi secretary masang sabusi represent haidaro mahana akoi matang da apra gi jeda ko mong da nang ko se asi jana mai de asi jana da tawi haibi matang na masisi ko se adugo haiba Manipur Autonomous Council haiba se mana gi mapa puna thumba maran nate ko hajarige si eri ko Assam de ko yam CSO yam kulaga tanuda akai de ni sida organization ama khatana ma khatana tandumi ma khatagi kanam sangbira kan haiba si yam leiba masa ta ba anam sai ko ne na hajarige CSO ko gi
advisor ngang se koi yam mai je tar ba koi yam lai thi ni hai hai je ni duga makha ta da si ga loina na social media da yam na koi gi sakat ta ba thu da koi gi ba musa ta da ngam sai ta da koi khud khud la ni adu to na ni ai social media da warning ko pa si se koi gi tar ga yam phazada ba mong da koi gi mai se gi ti naw sing na yam phazada ba mong da sin na law is so hai je ni Switzerland pangthokkiba Northwell World Para-Athletic Grand Prix da Indian para-athlete Mahendra Gujarna nupagi F42 javelin langbada meter 63 millimeter 13 langduna anauba world record ama thamngamkhre chahi 23 suraba Mahendra na hanagi 2019 da world record thamkraba Brazil gi Roberto Floriani Edenilson bo maithibu piduna khwaidagi anauba record asi thamkibani loiselakpada maroi bapa amuna pijari Manipur gi apun bagi saktam da sengnarakpagi mayokta kokomina miyam ga loinana sangchilakliba khongjang asi makha chatharak bo oina ngasi lamphel pacha leiba chief electoral office ki building solo sinkrai Manipur muthat pa yaroi amadi Manipur dagi apaspa lauktu haiba kholauda amuku amadi atai wakal manaba lupsing gi miyeng makhada ngasi singjamai dagi lilong fauba human chen semduna khongjang changsinkrai Hozigoi na di pungja si Pau ISCOM News ki Paulo Sinjare meng tabri busung bukur mzari.